Manipurna ngasi thengnariba awaba nahan May tarik ahumdagi ngasi bawda thengnariba awabase karigino Eikhoi sarkarna paisa huralo baira Eikhoi sarkar sina chief minister se lam pitho baira Eikhoi sarkar sina kaino sina migi ijat sokba thabak toru baira nate masing yamjadaba sahi lising ani hena lerba puwari se thaira ga manghan na khona rakko adudagi kannana toru ni bari thaira ga khogi puwari me amse puna na khona rakko distorted history mayam amana Eikhoi ming bawda kari kauge na khangap tabagi matam yorkhre Eikhoi pai puna thanam lam maming bawda Eikhoi kaushal lakhre thaidor rakhre abduguma mayam du kannana ba toru bodane ngasi gi haurai ba youths mayam ngasi gi mirolam de tungi mirol oida ba youths mayam awang biyo sida leramba youth singdugi phibam du ningsing diune cinema hall mamang da chalamba patap tokis mamang chalamba mayam du ningsing diune guli charu bagi drug charu bagi matan ororo targa na sakpo ngamboi ngamdabo imung kayano lukhra werga lehorse orphan werga lehorse maduguma mayam du uru matung da thengana masigi ngasi gi mirol amle tungi mirol kandabu yaroi hair kanda waron drug hokibani masana sawa tabani drugs mayam du leiraga semaga sungaga tharaga hingamba punsi nungaiba punsi leiramba lam leiramba kar mayam du phangaktrabani masana biren halu har patabani sarkar thugai har patabani 1962 dagi brahma gi adugumba uprising 62 88 amadi 21 sigi tangkak sida ahum laksida Eikhoi illegal influx kya mai gese thidabana khangoi phong iba map to kolom na yeksal laga phong map nate si bawda Eikhoi indigenous people sing mikap thokraba si bawda indigenous people sing unite to bangam dragadi how we can save our generation sigi posi Assam Rifles sing they are also here to serve the nation they are not our enemies and we also not enemy of Assam Rifles we are Indian citizen. Where is the gap? Madugi gap remain at the level of the CEO, at the level of the company commanders. Let them interact with the civil society organization, state, intellectual, academician, interaction. Our common enemies is the foreigner, not inside. Jahan mein insurgency, ye wo alag baat hai. You can deal whatever you like towards the insurgency and the unlawful activities peoples. But you cannot treat everyone as enemy. You cannot treat everyone as insurgent. We also, they are coming here to serve, to protect us, to protect our nation. We should respect them. We should honor them. We should help them. See understanding join this University ki wazar sing amadi satra sing thengnariba campus manung sida he class tawringai da sibai ki gari he lakpa amma he tawpa madugi free ojudaba adugma mayam du wazar sing nasu madugi academic atmosphere da leiriba ali mathakta moi khoi ki puari da yamna history ka sagona badugumba langthabal konung nasidai da Maharaj Gambir Singh magi sidai da darbar hall adagi magi laisang chingba phojin leiri Assam Rifles sing su moina sida leiri si nation sigi oiba security ki reason yam koina around sahi cham gi matak aduna khudak ta moisu hek hongtong hongjinlu yadabanina adu tamna Eikhoi gi yamna historical oiba mafam sing monument sing jaga sing tamna moi wari sanaraga ai Major General group am understanding like yamna historical oiba adu mayangi academic university ki campus ki hek nang na bari na ga highways mo yam seriously lawe ada matam kedeng logi usi koi moi gi alternative amadi sindaba yadabanina madugi alternative area du sinana balangna bada thank you bani madugi dangdai Manipur niyam da madi Manipur gi maroina Manipur university gi oza sing len hoi kari sidam thena kuding hai le ni sa symptom to loktoksi ha mayam puna muktai madugi apologize to jari I appreciate Honorable Union Home Minister Misaji nahandagi nisai sigi yamna historical place ni ariba ning thaulai ramba jaga ni madu smai to ni madu tawge ha bakanda hey taw adu yam phai adu maina tawnaraga tawbune na hujik si lai si moi gisu immediately mafam do khombum nei tabne na out of 20 acres muki manunga hujik 10 amma moi gi lahibam torka na songi adjacent hoiba Manipur University ga academic atmosphere is the effect of gonna hek taw sigi 10 acre moni khoina ngasi thadu isa masidai da khoi sengba sagana bui da makta khoi already langthwal gi sigi mafam Gambir Singh Maharaj gi han gi ariba darbar kari lari me amsi anuba mai security ki kari gi lari me amsi loina dismantle tawga han gi ariba lari me amsi fajuna sengba laga masigi da makta khoi proposal thare art and culture de gi
tourism department around 20 crore Houjik Akhoi Madu sanction tawraga leirabani fund release tawrukri aduga 20 crore di sanction tawraga leir masidai ina pambasi Manipur University gi leibiriba aduga Oja Jogma hoi kar hoi akhangba mayam hanagi sida leiramni se karino kari mangrage kari akhoi semgat paya ari basing na soktana thamakana semjallaga kari tawsi haibado adu Oja sing dagi du ai advice lawjagani ai nungaiba pawanga tamjage ko Manipur gi museum State Museum lay adubu Houjik modernization tawbagi step amai chief secretary agi binit ka taruga koi khanaraga lokhatpani aduna Houjik koigi asida Gambhir Singh Maharaj ki lairiba koigi statue khilaga lairiba Kanchipur gi se masida koi museum ama aduga historical background phajana yawa kalma museum na hakana suppose Gambhir Singh Maharaj harkan Gambhir Singh Maharaj mai photo je tak namakan mai history sar ma thomdon thokse Tikendra je harkan Tikendra je kisi namakan magi photograph magi action mayam amasi tawba adu makhilgi yamna kari haitare modern technology ga loina na koi madugi museum ama koi 40 crore gi koi proposal thabni ado 10 crore sanction tawra Houjik chief secretary hangani madu yam thuna saba hogani madu hai ba sumaina Eikhoi ngasi gi masa masu leirise ipa ima adugumba athobi mayamduna sembiramba kanbiramba thambiramba potudane koi ngasi leirise Makhoi mafam moina thambira mafam du semgatpa sagatpa ngakpa je koi gi thone madugi damuktani koi ngasi government ai colleague ai gi leipiri ba ngasi lakpiri mayam ekoi ahin tumde something ekoi gi matam se be makhari tawns mangor ba kaya hanjal halakna ba koi hona se thugair ma ba kaya koi semjing se tungi lakka da mirol da koi gi pai pu sin sumai le me se khangna na se ngasi ma silo thom da koi pai pu sida ning thopalammi sida sumai le me se matam khar le khadi kaw khane ngasi koi ni piram mi se ngasi gi mirol amni tungi khuro ye tu pai pu sin palama Gambhir Singh Maharaj gi do sin se da matam da security reason da gi asam ra phana le magasu government ne effort tor go Oja Singh mayam sa chamaya tor kan moi hongto ngasi dis le mi sini example kangla nongpok thong even Sigi pon mayam se akoi na ngasi ano mirolo ne le se adu gi Thengnariba lan se yam laina lobi gnu mayam emotion sa pe yaro CM kai dawri ge CM na thoga no mai kamna ga dablo thoga no mai kamna ya ba lan na te policy plan strategy kari tawba kamai tawba si tawba kamai na mitok phantokpa kamai na fencing tawba kamai na free movement regime le mi se kathatpa kamai na NRC pusalakna bkhona ba kamai na ILP pusalakna bkhona ba kari base year da base tor kan koi mapan da lakpa sing thantu amakan koi indigenous people je hingau gada ge kai tawba adu gi thought process adu koi government na as a CM koi madu ya laga taw tumdi roi head loi ba tumdi roi head na kai seng na aigi jati mari aigi lam kalam je ba koi tumo koi saro sayo training ma sayo but when the realization comes to know mitagi pitar kani kana gumba khara di deeply yengna bkhona de ekhoi se kam sathi na so ba community no se yengna bkhona ko hana unna bkhona ko hana Houjik sida koi phamuna ga matam nate jati mayam loina punna chatpa ya ba puba ngamba hana gi damai tawsiro Bangladesh su leiba ya ba Pakistan su leiba ya ba Myanmar su leiba ya ba drug su tawwa ya ba adugum bagi kano atmosphere dro pa mi si ba No, we don't like it. Ekhoi indigenous population. Mahor on the Gilara Bushing say, machine to Yam Zedabrina, Yam neat and clean. Identity said, that's it, that's enough with something ever. Narangi, Mizoram CM reply you. VIPR to people. Manipur is not like Mizoram, was a district, part of district of Assam and the newly created state. Nothing. What is a listening to Puari labor. 1949 the Bharat merged toba matamda 8620 square mile yauna population lakh manga lising trying to punna merged toba dugumba boundary se moina medium create toba nataba ekhoi gi isagi boundary ge yauna merged toba dugumba state amani na ngara khumbani ko fact ne fact sing do khangan bata Indian sing da mainland India doesn't know many things. Many people doesn't know where is Manipur, the real historical background. Ado koi na khangan bata we have to publish book aduna history, geographical factors, community wise. Houjik koi se dai basanta su yauri koi Manipur gi general knowledge putoi jati kya na lai koi loan kya ngangi hana 19 duga koi MLA kya lai rami Houjik na kya lai merger agreement kamai tauki Parsi state kamai thanami no abadagi union territory hoina koi sahi kya thanami why Indian government did not grant us statehood timely sigi factor mayam sigi mayam sine bunga sim saiba omnari mayam adu dia koi like fajana phong to bunga sigi mirol da khangan ba nara koi gi India gi handak anoba phongba ek ahum do koi maitai me yauna phonga bani si ana koi release or bani maitai me ko su yauna Houjik koi gi script lai rena manghan lamba koi script revive tore
यूनिवर्सिटी होना तम्मे language लेबर जाती नहीं कोई मई script लेबर जाती नहीं कोई गिचन भी लेबर जाती नहीं tradition लेबर history लेबर जाती नहीं अकोई अतोप मोई मयाम बो हाइटी बनते great to bo history dunate अकोई दी inborn history ipa ipu hak hoje akoi ki script nei rena mangal lamba koi script revive tore university ong tamme language leiba jati ni koi script leiba jati ni koi gi chanabi leiba jati ni tradition leiba history leiba jati ni akoi atop moi mayam bo haithi banate great to bo history dunate akoi di inborn ipa ipu hak tagi laaba pone bharat ki pradhan mantri na bharat ki union home minister amit shah na mayang sing lakpa kan o koi lakpa kan da manipur ki india ki lamor so koi je permission yaurga changa ge noisi am unique oiba aduga yamna tangba machine yam jadaba community ni haidana inner line permit pira ine sida ikoina madu phajana implement tawraga ikoi gi kanjana bo honaba gi mahutta pukchen yam sauba saraga ikoi meyam lemina gadamni koi meyam lemina ro jade ai habde अखोई हाने की अरी बसिंग लोई लेमिना सेबा अनोबा मयाम संगा लोई लेमिना गने दुदी अखोई दुदी ngam कोई मतलब सुपी मी सु मशीन सु याम जदे नातोन गा लोई सांग मा थोमन खंग रोय अनो अपन खरसि थमजर गय मयाम खोरम जरी